ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯗꯤꯜꯂꯤꯒꯤ ꯏꯝꯐꯥꯜꯒꯤ ꯀꯦꯝꯄꯁꯅꯤ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯑꯗꯣ ꯃꯁꯤ ꯆꯍꯤ ꯍꯨꯝꯐꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯐꯥꯎ ꯁꯨꯃꯥꯏꯅ ꯊꯣꯛꯇ꯭ꯔꯤ ꯃꯇꯨꯡ ꯉꯁꯥꯏꯒꯤ ꯂꯩꯀꯥꯏ ꯑꯍꯟꯁꯤꯡꯗ ꯍꯪꯖꯕꯗ ꯁꯨꯝ ꯏꯇꯥꯎ ꯑꯁꯤ ꯑꯃꯨꯛꯐꯥꯎ ꯊꯣꯛꯇ꯭ꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯠ ꯗꯥꯎꯟ ꯇꯧꯕ ꯐꯤꯕꯝꯗ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯇꯧꯔꯅꯤ ꯁꯤ ꯍꯧꯖꯤꯛ ꯕꯤꯜꯗꯤꯡ ꯃꯅꯨꯡ ꯏꯁꯤꯡ ꯄꯨꯔ ꯆꯪꯉꯦ ꯍꯧꯖꯤꯛ ꯕꯤꯜꯗꯤꯡ ꯃꯅꯨꯡ ꯏꯁꯤꯡ ꯃꯁꯥꯁꯨ ꯄꯤꯔꯤꯅꯦꯕꯁꯦ ꯁꯝꯄꯨꯗ ꯃꯇꯨꯡ ꯉꯥꯎꯕ ꯇꯧꯔꯅꯤ 이신 울장에 어디 있고 우리 뭐지 우리 깨우 빠야 돼 어디 이신 나한테 어디 어디 사는 게 이신 나한테 그냥 할래 되지 트랜스포머 그리고뭐 진짜 트랜스포머 이신 먹으면 룩 따라봐 가오거나 뭐 아무도 일 디파트먼트 사장 그렇게 따라지 미나 가오 거기 구동기능이 양모에 이 레디 그런 시 누구 마양 뭐지 저리 뭐지 이 노래 어디 가리 정보야 돼 같은 돼 지다 우리 보면 가게 또 뭐 자가니 뭐 자가들 구요래 하나 사이 그렇게 남비다 거기 상보다 쾅쾅 요구이 지금 되네 그래 가리 단다 중요야 안래 가리다 거기 이제 시비는 그 남도 란야 가리다 그나